Mama kan tuh? Wali Chico, aku yang ini. Online Manipuri YouTube channel asibu yengbiriba mayam pumnamukpu amukka hanna taramna oksari yamna nungaitaba wari amakakta haijaramge ahanbada aiga sahi mari muk khangnajabadusu namthap tawbiraga ahenba thiraga nupi ama thikhre aingondagi lawba yaba lawraga khangde migi matengdi phane yam pangi adubu leibak thibana adum phattana lehawi tuminna adum leire kaisu tawdre ai mana tawbadi mana phange haiduni aibu wahan khiba mohoi matumta nongmadi soidana awaba mayam phanglakani aingonda phangliba mayam se sidai henna phangdoini haiduna aduga karigumba awaba kauthoknaba amuk imanaba singa pullaga koithokpa chatli garden gumbada aduga tumin itomta kapsai phana wana khangjeida awaba lei nungsi maichaksu imung manungi awaba su mayokne imungi de aina ngamba mateng Isiana mateng kitang tawbibaga khwaidagi wabadi aibu mina lan lawba sini mina lan na lawena aina semdokpa khara yawi adubu isorgi nongdamni tapna aigi igun khangba kharana tapna fabada adum haibibaga kharana leiraga khangkibasu yawi adubu lamdam sida afabadi kaya leitabana wakhan tayonana chatpasu adum yawki adubu aina khalli source leitabanatte moina khanba moina tawba adum moi phangjasano adum asumbado khangjarakkanina namthak tawba oidaba tawba sidi sauningi mingonda oida padaba namthak tawbiganu tawragadi tungda aigi mi haibadu amata leiroi mana namthak tawbirambani aise aina college tamba loirakpa adwaini ai kanamtanga khangnadri imanabina aiga maga khangnahanbani tanjado da maga khangnajaba nupidu atopa nupada senkhre haina ma kakngaunaraga leiba masammana isang kuchu imumu musinna leiba matamni aina khangnakhiba matamdo imanabina wari lirakpadagi o nungaite haina ichamchamna hai aidi adubu imanabiduna aiga khangnaro mi phabani sum gri takpadagi aisu nungaitaba wari do tarubadagi nungaitadana khangnakhibani magi phibam aina change tahonki magi leitaba aina mateng pangi nupana call tawgadabadu magi leitaba pumnamaktu uraga aina call adum tawbi magi leitaba anamba aina mateng adum pangi phone gasu pithokleni aina maga aiga yengnabada thina khene adubu aidi leita laira ina kaira khunba yengde masak phajaba thiba yengde qualification yengde magi punsida ahongba lakladi aina tapna semdoklaga imung manung aphaba phattaba tanaraga adum aiga maga moiga imung adum safarakani khanki adubu khanbata ngaihaure madi ahenba thiba kadar oirame aitana khanjaruba aitana nungsijaba tahure itomta wajaure hojikti kaisu tawraroi pumnamak aina lalubani nungsiba hairubagi migi awaba khanglubagi yamna khallubasu yade isa yamna wai sor fulli tawi hojiksu tawri ai makha tararoige yamna ware aina kayada afaba khanki magi damakta video seeing bibagi damakta mayam pumnamakpu amuka hanaga thagachari anoba update amadi nungsiba wari kaya gi damakta channel asibu nungsibidana subscribe to biramu. Thank you so much.